Image Paodam miyang tabiribasingbo Surbala na kurumjari ngasi maruiba pau pizari. Lockdown manungda cherauba thoram pangthoknakre. Miyamda chana thaknaba polamsing leptana yenthoknari. Loinana COVID-19 langthenabada thabak tawribasing singthaba music album ama phongkre. Pawmucha khaina pizari. Gaura dharma chatpasingi anova chahi hobagi kumai cheraubagi thoram COVID-19 sandoraktanaba curfew amadi lockdown chatharingai manungda miyamna mayumda paksana pangthoknakre miyamna cherauba numit asida angamba yensang napi hawai chengwai thong thaktuna imungi amadi thongalda katuna nungaiyafaba ana ayek leitaba imungsing oihanbinaba thaunijaki cheraubagi thoram asi Kaching district tasu paksana pangthoknaki Malemgi leba kayada laichat ama oina sandorakliba coronavirus COVID-19 thenganaba India pumbada chathariba lockdown namaram oiraga awaba thengnariba miyamda chana thaknaba tengbang pibiningba sing leptana yenthoknari Sena Youth Trust Kaching Wairi Senapati Lekai na Kaching district ki manung chanba Kaching Wairi Senapati Lekai ki area da leiba khara hena swatharaba imung kun mangada ngarang local gi cheng miko ki matung ina yenthokre amasung Haikak Pokpida Laiba Mission Blind School Local Gi Cheng Bek Ama Amasung Hawaii Chini Amadi Acha Athak Sing Tengbang Kraba Matungda Ngasi Su Makatarakpoi na Kaching Wairi Senapati Lekai Gi area da Laiba Khara Hena Swatharaba Imung Ahumda Local Gi Cheng Miko Ki Matung Ina Yenthokre Makatarakpada Su Kaching Wairi Senapati Lekai Gi area da Laiba Khara Hena Swatharaba Imung Singda Thaknaba Ising Yenthoknaba Su Tharang Tawre Hairi Hingsi amadi hingminasi haibagi pandamda masagi phaugaidagi phau pekthokduna praja miyamda home delivery da cheng amadi chana thaknaba polam yenthokre yamna tangna thokpa thodok oina ngasi hairok part 1 gram panchayat ki pradhan L khamba singhana haujauji COVID-19 na maram oiduna lockdown laikhibadagi cheng phangnadabagi awaba sidagi kharada oirabasu koknabagi pandamda Masagi Laijaba Pawai Ariba Fau Pekthokuna Gram Panchayat Asina Koliba Household Listing Amagachahom Nifumangada Maite Cheng KG Ama Thau Alu Kobi Hawaii Thum Amadi Lupa Chama Galoinana Yenthoki Yumda Lengdana Laibiu Chana Thaknaba Potlam Thinjaraki Haiduna Yumthong Kudinda Chatuna Masa Masagi Thunganda Family Member Amamangkhak Thokanduna Home Delivery System da Pochai Sing Adu Yenthokibani Haidi Koina Genjari policy Junthong Tanlaga household Kudimaka Herok Palon GP Sida Mi Lising Sahum Lipumagi household they quite possession Jum Chatana voluntary Kaki using Yawidana Junthong Sanga Channel Yenjam Amaronda Herok Part 2 Gram Panchayat ki Pradhan TH Banubatina Luchingduna Panchayat Asigi member Singna Loinana Panchayat Asina Kon Bayumthong Lising Anichama Marifutarukta Nomada Chandraba Yadraba Chan Thakna Potlam Sing Thau Thum Alu Ngari Amadi Hawaii na Chingba Mating Pangkre Yumthong Chatuna Yumdagi Mapan Thokandabida Masa Masagi Yumda Chatuna Potlam Sing Asi Inthoki Haidi Koi household Singaniga Chamaga Modraga Tare Asida Koi member Singa Samnaraga Koi Padan Maikai Dagi Bajai Awabji Yangaga Ngamjaba Kradang Yumthong Kudingi Koi Mating Pangjari. Thawal District Police na lockdown amadi curfew gi athingba thugaiduna lakpa punna miyoi chani supna ani ngasi fagatuna concern executive magistrate ta puthoktuna CRPC 107 gi makhada faraba sing bound down tokre loinana motor vehicle ek gi makhada punna gari chama supna marida punna lupa lising tarani thoi chama fine thihankre Thawal District ki SP Dr. S. Ibom Chage supervision makhada curfew amadi lockdown gi athingba thugai basing
ꯐꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯊꯧꯕꯥꯜ ꯄꯤ.ꯑꯦꯁ, ꯂꯤꯂꯣꯡ ꯄꯤ.ꯑꯦꯁ, ꯌꯥꯏꯔꯤꯄꯣꯛ ꯄꯤ.ꯑꯦꯁ, ꯈꯣꯡꯖꯣꯝ ꯄꯤ.ꯑꯦꯁ, ꯍꯩꯔꯣꯛ ꯄꯤ.ꯑꯦꯁ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯇꯃꯦꯡꯂꯣꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯥꯔꯝꯁꯇꯣꯡ ꯄꯥꯃꯦꯅ ꯂꯦꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯇꯦꯟ ꯐꯥꯏꯗꯣꯜ ꯗꯤ.ꯁꯤ.ꯁꯤ ꯇꯃꯦꯡꯂꯣꯡꯒꯤ ꯈꯨꯟ 13, ꯀꯥꯏꯃꯥꯏ ꯇꯣꯂꯦꯟ, ꯃꯥꯎꯀꯣꯠ ꯇꯠꯕꯨꯡ, ꯋꯥꯡꯒꯥꯏ ꯆꯨꯡꯄꯥ, ꯂꯩꯁꯥꯡꯐꯥꯏ ꯑꯃꯁꯨꯡ ꯀꯔꯝꯒꯪꯍꯥ ꯈꯥꯁꯤꯗ ꯆꯦꯡ ꯄꯤꯔꯛꯄꯒꯤꯗꯃꯛ ꯈꯨꯟꯒꯤ ꯆꯤꯞ ꯆꯤꯌꯔꯃꯦꯟꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯛꯂꯤ꯫ ꯈꯨꯟꯗ ꯄꯤꯈꯤꯕ ꯆꯦꯡ ꯑꯁꯤ ꯃꯤ ꯑꯃꯗ ꯀꯦꯖꯤ 4 ꯄꯤꯈꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯗ ꯃꯤ 10 ꯂꯩꯕ ꯌꯥꯎꯔꯕꯁꯨ ꯄꯨꯟꯅ ꯀꯦꯖꯤ 40 ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯗꯤ.ꯁꯤꯅ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔ ꯇꯃꯦꯡꯂꯣꯡꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯅꯪꯂꯕ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯀꯥꯎꯟꯁꯤꯂꯔ ꯍꯤꯖꯝ ꯖꯃꯨꯅꯥ ꯗꯦꯕꯤꯅ ꯋꯥꯔꯗ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯋꯥꯔꯗ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯕ ꯌꯨꯝꯊꯣꯡꯗ ꯆꯠꯂꯒ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯑꯅꯧꯕ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯇꯝꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯊꯤꯡꯍꯧꯅꯕ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯔꯐ꯭ꯌꯨ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯄꯥꯟꯗꯝꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯆꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡ, ꯁꯝꯀꯛꯄꯁꯤꯡ, ꯃꯣꯆꯤꯌꯥꯁꯤꯡ ꯑꯃꯗꯤ ꯊꯦꯂꯥ ꯏꯟꯕ ꯄꯨꯟꯅ ꯃꯤꯑꯣꯏ 10,360 ꯔꯣꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯦꯡ, ꯍꯋꯥꯏ, ꯊꯨꯝ ꯑꯃꯁꯨꯡ ꯑꯆꯥꯊꯥꯎꯅꯆꯤꯡꯕ ꯉꯔꯥꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯀꯔ 1,135 ꯂꯩꯐꯝ ꯄꯤꯗꯨꯅ ꯂꯩꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ 200 ꯍꯦꯟꯕꯅ ꯃꯇꯦꯡ ꯑꯁꯤꯗ ꯇꯦꯡꯕꯥꯡꯂꯤ ꯑꯃꯁꯨꯡ ꯑꯥꯔ.ꯏ.ꯗꯤ. ꯀ꯭ꯔꯣꯁꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯅꯦꯍꯔꯨ ꯌꯨꯕ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯇꯦꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯃꯇꯦꯡ ꯄꯤꯈꯤ꯫ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ, ꯑꯣꯜꯗ ꯑꯦꯖ ꯍꯣꯝ ꯑꯃꯁꯨꯡ ꯔꯤꯍꯥꯕ ꯁꯦꯟꯇꯔꯁꯤꯡꯗꯁꯨ ꯂꯦꯝꯅ ꯆꯦꯡ ꯄꯤꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤ.ꯑꯦꯝ.ꯖꯤ.ꯀꯦ.ꯑꯦ.ꯋꯥꯏꯒꯤ ꯁ꯭ꯀꯤꯝ ꯃꯈꯥꯗ ꯏꯃꯨꯡ 19,119 ꯆꯦꯡ ꯀ꯭ꯋꯤꯟꯇꯜ 3,300 ꯀꯦꯖꯤ 60 ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯣ.ꯑꯦꯝ.ꯑꯦꯁ.ꯑꯦꯁ.ꯀꯤ ꯁ꯭ꯀꯤꯝꯃꯈꯥꯗ ꯏꯃꯨꯡ 2,118ꯗꯁꯨ ꯆꯦꯡ ꯀ꯭ꯋꯤꯟꯇꯜ 135 ꯀꯦꯖꯤ 35 ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯕꯨꯛ ꯇꯧꯈ꯭ꯔꯕꯁꯤꯡ ꯑꯦꯝ.ꯑꯦꯁ. ꯍꯥꯎꯀꯤꯞ ꯒ꯭ꯌꯥꯁ ꯁꯥꯔꯚꯤꯁ ꯃꯣꯔꯦꯗ ꯂꯧꯕ ꯆꯠꯄꯗ ꯀꯁꯇꯃꯔꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯝꯕ ꯑꯗꯨ ꯎꯕꯤꯗꯨꯅ ꯍꯣꯝ ꯗꯦꯂꯤꯚꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯎꯀꯤꯞ ꯒ꯭ꯌꯥꯁ ꯁꯥꯔꯚꯤꯁꯄꯨ ꯀꯁꯇꯃꯔꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ-19 ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕ ꯁ꯭ꯇꯦ ꯍꯣꯝ ꯁ꯭ꯇꯦ ꯁꯦꯐ ꯍꯥꯏꯕ ꯂꯥꯟꯆꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (MMWO)ꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯥꯇꯥ, ꯒꯣꯂꯥꯞꯇꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯚꯔꯥꯗ ꯂꯩꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯍꯧꯖꯤꯛꯅ ꯁꯨꯕ ꯅꯣꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇ꯭ꯔꯕ ꯃꯔꯨꯑꯣꯏꯅ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯚꯔꯥꯗ ꯂꯩꯕꯁꯤꯡ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯌꯨꯝꯊꯣꯡ 400 ꯔꯣꯝꯗ ꯂꯨꯞ ꯑꯁꯤꯅ ꯑꯉꯝꯕ ꯆꯦꯡ, ꯑꯂꯨ ꯑꯃꯁꯨꯡ ꯍꯋꯥꯏꯅꯆꯤꯡꯕ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯂꯨꯞ ꯑꯁꯤꯅ ꯀꯣꯚꯤꯗ-19ꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯄꯥꯡꯕ ꯌꯥꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯈꯤꯒꯅꯤ ꯍꯥꯏꯅ MMWO ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯃꯤꯃꯨꯗꯤꯟ ꯃꯣꯏꯖꯤꯡꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ MMWOꯅ ꯆꯦꯡ, ꯍꯋꯥꯏ, ꯑꯂꯨ ꯈꯔ ꯌꯦꯟꯊꯣꯛꯆꯕ ꯑꯁꯤꯗ ꯌꯧꯍꯟꯕꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅꯁꯨ MMWOꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯨꯝꯗ ꯂꯩꯕꯤꯌꯨ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ-19ꯒ ꯂꯥꯟꯊꯦꯡꯅꯅꯕ ꯂꯧꯈꯠꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯨꯅ ꯀꯣꯚꯤꯗ-19 ꯂꯥꯟꯊꯦꯡꯅꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯃꯔꯣꯝꯗ ꯍꯇꯥ ꯒꯣꯂꯥꯞꯇꯤ ꯑꯦꯔꯤꯌꯥꯗ ꯚꯔꯥꯗ ꯂꯩꯕ ꯂꯦꯕꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯡꯅ ꯚꯔꯥ ꯊꯧꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯚꯔꯥ ꯊꯧꯕ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯧꯏ꯫ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯌꯨꯝꯕꯨꯁꯤꯡꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯚꯔꯥꯒꯤ ꯁꯦꯟꯐꯝ ꯂꯧꯕꯤꯒꯅꯨ꯫
ꯌꯨꯝꯕꯨꯁꯤꯡꯅ ꯚꯔꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯈꯤ꯫ ꯃꯁꯤꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯍꯥꯏꯅ ꯉꯔꯥꯡ MMWOꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯃꯤꯃꯨꯗꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯑꯣꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐꯣꯂꯣ ꯇꯧꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯁꯤ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯃꯛꯁꯦ ꯀꯣꯔꯣꯅꯥ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯂꯒ ꯃꯥꯂꯦꯝꯗꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯨꯠꯊꯠꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ MMWOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯂꯥꯟꯊꯦꯡꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯄꯕ꯭ꯂꯤꯛ ꯂꯤꯗꯔꯁꯤꯡ, CSO ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯃꯤꯗꯤꯌꯥ ꯄꯔꯁꯟꯁꯤꯡꯗ ꯁꯩꯊꯥꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯃ ꯉꯁꯤ ꯐꯣꯡꯈ꯭ꯔꯦ꯫ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯀꯪꯂꯩꯄꯥꯛ ꯔꯦꯀꯣꯔꯗꯤꯡ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯄ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯀꯦꯅꯦꯗꯤꯅ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯗꯨ ꯐꯣꯡꯈꯤ꯫ ꯉꯁꯤ ꯐꯣꯡꯂꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯀꯦꯅꯦꯗꯤ ꯃꯁꯥꯅ ꯏꯔꯒ ꯃꯁꯥꯅ ꯐꯣꯡꯕꯅꯤ꯫ ꯁꯩꯁꯛꯄꯅ ꯁꯥꯔꯦꯒꯃꯥ ꯅꯥꯎꯕꯤ ꯑꯃꯗꯤ ꯄꯨꯁꯄꯥ ꯋꯥꯡ, ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯅ ꯑꯕꯨꯡ ꯕ꯭ꯂꯨ, ꯃꯥꯁꯇꯔꯤꯡꯅ ꯔꯥꯍꯨꯜ ꯕ꯭ꯂꯨ, ꯑꯦꯗꯤꯇꯤꯡ ꯑꯃꯗꯤ ꯗꯤꯔꯦꯛꯁꯟꯅ ꯑꯦꯛꯇꯔ ꯗꯤꯔꯦꯛꯇꯔ ꯁꯃꯥꯅꯟꯗꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯂꯩꯉꯥꯛꯅ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯂꯛꯂꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯀꯣꯔꯄꯣꯔꯦꯇꯔꯁꯤꯡ ꯑꯁꯤ ꯆꯍꯤꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯂꯩꯉꯥꯛꯀꯤ ꯁꯁꯄꯦꯟ ꯑꯗꯨ ꯀꯛꯊꯠꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯃ ꯍꯥꯞꯆꯟꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔꯗ ꯐꯟꯗꯁꯤꯡꯒꯤ ꯆꯥꯗ 15 ꯒꯥꯏꯗꯂꯥꯏꯟꯒꯤ ꯋꯥꯡꯃꯗ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ IMCꯒꯤ ꯋꯥꯔꯗ ꯅꯝꯕꯔ 26ꯒꯤ ꯀꯣꯔꯄꯣꯔꯦꯇꯔ ꯃꯥꯏꯕꯧ ꯐꯥꯎꯃꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔꯗ ꯐꯟꯗꯒꯤ ꯆꯥꯗ 15 ꯂꯥꯟꯅ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯗꯥꯏꯇ ꯃꯍꯨꯠ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯅ ꯄꯨꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯁꯄꯦꯟ ꯂꯩꯇ꯭ꯔꯕ ꯀꯣꯔꯄꯣꯔꯦꯇꯔꯁꯤꯡꯒꯤ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄ ꯐꯟꯗꯁꯤꯡ ꯊꯥꯗꯣꯛꯄꯤꯗꯕꯅ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ IMCꯒꯤ ꯂꯩꯔꯤꯕ ꯋꯥꯔꯗ 27ꯀꯤ ꯃꯤꯌꯥꯝꯗ ꯀꯣꯔꯄꯣꯔꯦꯇꯔꯁꯤꯡꯅ ꯃꯁꯥꯒꯤ ꯂꯅꯥꯏ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯀꯣꯔꯄꯣꯔꯦꯇꯔꯁꯤꯡꯁꯨ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯍꯟꯕꯤꯅꯕ ꯃꯍꯨꯠꯁꯨ ꯄꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯤꯕꯁꯤ ꯑꯩꯈꯣꯏ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯅꯥꯏꯒꯤ ꯄꯨꯊꯣꯛꯅꯔꯒ ꯃꯥꯒꯤ ꯂꯅꯥꯏ ꯄꯨꯊꯣꯛꯑꯒ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯅ ꯁꯨꯝ ꯍꯣꯠꯅꯔꯅ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯐꯟꯗ ꯃꯌꯥꯝꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯅ ꯃꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯖꯕꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯊꯧꯒꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯋꯥꯈꯜꯒꯤ ꯄꯥꯡꯒꯜꯒꯤ ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯍꯥꯏ ꯀꯣꯔꯠ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯣꯀꯦꯠ ꯌꯨꯝꯅꯥꯝ ꯔꯣꯃꯣꯂꯥ ꯗꯦꯕꯤꯅ ꯊꯥꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯗꯦꯁꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯛꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯒꯥꯏ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯤ ꯑꯦꯗꯚꯣꯀꯦꯠ ꯌꯨꯝꯅꯥꯝ ꯔꯣꯃꯣꯂꯥꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯄ꯭ꯔꯣꯄꯦꯒꯦꯟꯗꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯝꯅꯥꯝ ꯔꯣꯃꯣꯂꯥꯅ ꯍꯤꯡꯂꯤꯉꯩꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯆꯤꯡꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯒꯥꯏꯁꯤꯡꯁꯨ ꯄꯨꯕꯤꯔꯝꯃꯤ ꯍꯥꯏꯅ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯣꯔꯦꯒꯤ ꯇꯤ ꯌꯥꯡꯅꯨꯝ ꯚꯤꯂꯦꯖ ꯑꯃꯗꯤ ꯍꯥꯏꯖꯥꯡ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯄ ꯕꯥꯏꯄꯥꯁ ꯔꯣꯗꯇ ꯉꯁꯤ ꯑꯌꯨꯛ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯇꯤꯝ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯇꯤꯝ SP ꯇꯦꯡꯅꯧꯄꯜ TH ꯕꯤꯀ꯭ꯔꯝꯖꯤꯠ, ASP LO ꯃꯣꯔꯦ ꯁꯪꯕꯣꯏ ꯒꯥꯡꯇꯦ, OC ꯗꯤꯂꯤꯞ ꯀꯨꯃꯥꯔ, SDO ꯃꯣꯔꯦ ꯏꯔꯦꯡꯕꯝ ꯗꯤꯅꯦꯁ ꯀꯨꯃꯥꯔ ꯌꯥꯎꯕ ꯇꯤꯝꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯤꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯕ, ꯃꯆꯤꯟꯗ ꯇꯤꯟꯕꯣꯡ ꯑꯣꯕ ꯑꯗꯨꯒ ꯁꯤꯔꯤꯟꯖ ꯑꯃꯁꯨ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯑꯃꯗꯤ ꯑꯁꯤꯕ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯐꯝ ꯑꯅꯤꯗ ꯏ ꯇꯥꯕ ꯊꯦꯡꯅꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯁꯤꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯡꯖꯝ ꯗꯤꯄꯛ ꯃꯩꯇꯩ, ꯆꯍꯤ 23 ꯀꯧꯏ꯫ ꯑꯄꯣꯛꯄꯒꯤ MIꯡꯅ ꯂꯩꯈꯤꯗ꯭ꯔꯕ TH ꯕꯤꯁꯥꯔꯨꯛ ꯃꯩꯇꯩ, ꯃꯣꯔꯦ ꯈꯨꯅꯧ ꯂꯩꯀꯥꯏ, ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤꯅꯤ ꯍꯥꯏꯔꯤ꯫
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯄꯛꯀꯤ ꯃꯈꯨꯔꯥꯇꯤ H ꯄꯥꯏꯂꯣꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯉꯥꯡ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗꯒꯤ ꯇꯨ-ꯋꯤꯂꯔ ꯑꯦꯗꯚꯦꯟꯆꯔ ꯕꯥꯏꯛ MN04D 9787 ꯊꯧꯔꯒ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ngasi anganba ayukta hairiba mafam asida asibakchang oina taduna leirambani angang asi nisa chaba miyoi nate mahakna siramliba asi yengbada yamna chingnaningai oiba maramna mari leinaba sengna thigatpinaba mahakna phongdoklagi makhatana more khunau lekai miyoi amana phongdoklakpada angang asina siramliba asi yamna chingnaningai oi maramdi misi asi mathanta sejaba mandaba khudam kaya ama uba fangi madudi atopa mafam amada thawdok thoklaba matung hauzik lairiba mafam asida thangzilakpa mali maram aduna thawdok asida chenabasing phagatbiu amadi thangnariba lekai-sing asida khatna chainaba yaba asigumlaba thawdoksing asi matung thokan bidanaba mari leinabasingna yengsinbinaba mahakna apil tawragli Ngarang numidang pung 8 adwaidagi angangsi thokibani aduga hairiba jaga sida khunaugi mathakta lambi banai aduda khunauga loinaba jagani maduda hairiba angangsi taduna leirame asiba oina ado hairiba angangsi nisa chaba angang dinate nungai tabamna aduda tobirumadu yam nungai te siraga leiramiba mafam adugi anakpa adwaida I khara taduna leirami angangsi yam chingnaningai oi mukhutta sirin ama pahelami manatonda I tarami adubu mari leinaba authority myamna thigatpiduna hojiki hairiba leikai aniji loinaba jagajida nattaba thawdok thoktanaba mari leinaba authority myamna thigatpiyo ningsing Hayeng ayu pung 10 tarakpada Prime Minister Narendra Modi na coronavirus lockdown ni matangda wa nganggadawri state singna haijarakpagi matung inna lockdown ni matam asi April 13 fawba sangdoklaba yai hairi chahi taruk sel thungi fibam phatna laklaba leba asigi economy gi matangda PM Modi na video conference ki khuthangda Chief Minister Tarahundoi ga wari sanaba aduda su panki lockdown manung sida economy da ka hena sokhangani hairi lairaba miyoi million kaya amadi apikpa dukan sing amasong industry sing thabak laitabadagi miyamna khudong chadaba kaya mayoknare COVID-19 na sokhalaba district sing bu angangba komla machu amadi asangba machu na sakta kadawri COVID-19 laichatna sokhalaba district sing da lockdown asi pulap oina natraga saruk machet khaidoklaga tawnanabagi mod kaya su pinarakli hairi Telangana, Maharashtra, Punjab, amadi Odisha state mari asigidi April tang 13 fawba lockdown sangdokre government ka mari leinaba sem sagatliba singgi thabak sing Uttar Pradesh tadi thabak sing haunanaba haikre COVID-19 asi leibak 135 da sandorakre miyoi lakh 19,997 positive oire sikibana lakh 1,13,9 aduga Fakibana miyoi lakh 3,13,992 yaure India ge oina COVID-19 ge case 8,952 leire Fakibana chahum sumna nipan sukre COVID-19 thengnaba ngamnanaba state singda pigedaba senfam sing adu release tawnanaba opposition party na center da demand tawkre special economic package sing su pigedabani haina su phongdoki video conference ki khuthangda pangmusinga unaba amada Congress ki wangangloi Anand Sharmana haikibada hauzik asi extraordinary times ni aduna extraordinary action tawkatpa mathau tari India gi GDP gi chada yamdrabada mangataro economic package ta ohengadabani haina su Anand Sharmana phongdoki UK France amasung Germany na makoi gi GDP gi chada taramanga economic package pahali aduga US ki na chada tara oiri aroibada maroiba paw amhana pizari Lockdown manungda cherauba tharam pangthoknakre miyamda chana thaknaba polam sing leptana yenthoknari loinana COVID-19 langthenabada thabak tawriba sing thaba music album ama phongkre ngasigi damakta di paudam matang sida loijare miyeng tabiri bisingbo amukana khunjari